ꯇꯥꯔꯒꯗꯤ ꯁꯤꯁꯦ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯤꯒꯤ ꯃꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯃꯃꯥꯡ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯁꯦꯝꯂꯤꯕ ꯀꯣꯏꯁꯟꯁꯦ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯈꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯨꯝꯕ ꯀꯣ ꯑꯗꯨꯗꯨꯒ ꯄꯩꯈꯥꯗ ꯃꯥꯔꯛ ꯐꯪꯒꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯗꯕꯒꯤꯅꯦꯕꯀꯣ ꯐꯪꯉꯣꯏꯗꯣꯏꯁꯦ ꯄꯩꯈꯥꯗ ꯅꯪꯅꯕ ꯏꯔꯕ ꯄꯣꯏꯟꯠꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯦ ꯐꯖꯅ ꯅꯥꯟꯅ ꯈꯪꯉꯒ ꯊꯝꯈ꯭ꯔꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯁꯦ ꯐꯖꯅ ꯑꯗꯨꯝ ꯃꯥꯔꯛ ꯐꯪꯕ ꯌꯥꯏꯑꯕꯀꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯒꯤ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯀꯣ ꯑꯍꯥꯟꯕꯗ PYQ ꯍꯥꯏꯅ ꯅꯩꯅꯖꯔꯛꯀꯦ ꯑꯗꯨꯒ ꯍꯪꯉꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯟꯁꯔ ꯈꯨꯝꯕ ꯌꯥꯒꯦ ꯀꯣ ꯀꯔꯤ ꯀꯔꯤ ꯃꯦꯇꯔꯤꯌꯦꯜ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯑꯣꯔ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯒꯗꯤ ꯑꯟꯁꯔꯁꯦ ꯈꯨꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯋꯥꯟ ꯑꯣꯐ ꯗ ꯏꯝꯄꯣꯔꯇꯦꯟ ꯚꯤꯗꯤꯑꯣꯅꯤꯀꯣ ꯃꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ ꯍꯌꯦꯡ ꯄꯩꯈꯥꯗ ꯂꯥꯛꯇꯣꯏꯁꯦ ꯏꯟꯐꯣꯔꯃꯦꯁꯟꯗ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯤ ꯀꯣꯏꯁꯟ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ 7.5 minutes ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ 10 minutes ꯀꯣ ꯍꯥꯏꯗꯤ 15 ꯃꯥꯔꯛꯀꯤ ꯑꯣꯏꯔꯒꯅ 10 minutes ꯅꯠꯇ꯭ꯔꯒ 10 ꯃꯥꯔꯛꯀꯤ ꯑꯣꯏꯔꯒꯅ 7.5 minutesꯇ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨ ꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨ ꯏꯕ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯁꯣ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯅꯩꯅꯔꯁꯤ ꯑꯗꯣ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯀꯔꯤ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯉꯛꯀꯦ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗꯀꯣ 2 ꯀꯣꯏꯁꯟ ꯍꯥꯏꯇꯥꯔꯦ ꯑꯦꯠꯂꯤꯁ 2 ꯀꯣꯏꯁꯟꯗꯤ ꯍꯪꯉꯦꯕ pens at least 2 question ꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯀꯣꯏꯁꯟ ꯑꯅꯤꯗꯤ ꯍꯪꯉꯦꯕ ꯀꯣꯏꯁꯟ ꯑꯍꯨꯝ ꯍꯪꯕꯁꯨ ꯌꯥꯎꯏ ꯀꯣ ꯆꯍꯤ ꯑꯃꯗꯗꯤ 3ꯒ ꯍꯪꯕꯒ ꯊꯦꯡꯅꯈꯤꯀꯣ ꯍꯥꯏꯗꯤ ꯄꯦꯄꯔ 1ꯗꯐꯥꯎ ꯍꯪꯉꯦꯕ ꯁꯤꯁꯦ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯄꯦꯄꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯂꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯑꯗꯨꯒꯤꯗ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯔꯤꯛꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯍꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯤꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯤꯡꯁꯦ ꯌꯦꯡꯁꯤꯀꯣ 2013ꯗꯒꯤꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯑꯒ 2013ꯒꯤ ꯃꯇꯨꯡꯗꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯖꯔꯛꯀꯦ 2013ꯗ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯒꯤ ꯑꯆꯨꯝ ꯆꯨꯝꯗ ꯕꯤꯆꯥꯔ ꯀꯣ ꯃꯥꯒꯤ ꯆꯔꯤꯇ꯭ꯔꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯁꯦ ꯑꯆꯨꯝ ꯆꯨꯝꯗ ꯕꯤꯆꯥꯔ ꯇꯧ ꯍꯥꯏ ꯑꯆꯨꯝ ꯆꯨꯝꯗ ꯕꯤꯆꯥꯔ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯑꯩꯗꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯔꯅꯤ ꯀꯣ ꯆꯨꯝꯃꯦ ꯍꯥꯏꯔꯒ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯈ꯭ꯔꯅꯤ ꯀꯣ ꯃꯥꯒꯤꯗꯣ ꯐꯅꯌꯥꯝ ꯂꯥꯟꯕ ꯑꯣꯏꯔꯒꯁꯨ ꯅꯤꯡꯊꯧ ꯍꯥꯠꯄ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯆꯨꯝ ꯆꯨꯝꯗꯒꯤ ꯕꯤꯆꯥꯔ ꯄꯨꯛꯅꯤꯡꯗ ꯂꯧꯁꯤꯡꯒ ꯃꯔꯝ ꯂꯩꯅꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯔꯅꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯒꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯨꯝꯃꯅꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯁꯝꯐꯥꯕꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯄꯣꯂꯣꯏꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯦꯇ꯭ꯔꯤꯌꯥꯔꯀꯤꯌꯜ ꯀꯣ ꯑꯁꯤꯒꯤ ꯈꯝ ꯊꯦꯡꯕ ꯃꯁꯛ ꯍꯥꯏꯕꯗꯣ ꯅꯩꯅꯧ ꯀꯣ ꯑꯗ ꯅꯩꯅꯗꯣꯔꯤꯁꯦ ꯀꯩꯅꯣ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯈꯛꯇꯅꯤ ꯁꯝꯐꯥꯕꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯁꯝꯐꯥꯕꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯊꯥꯟꯕꯤꯁꯦ ꯃꯄꯥꯅ ꯑꯍꯥꯟꯕꯗ ꯄꯦꯇ꯭ꯔꯥꯏꯀꯤꯒꯤ ꯂꯣꯟꯂꯣꯝꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯉꯝꯕ ꯁꯣꯁꯥꯏꯇꯤꯅꯤꯅ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟ ꯀꯔꯤꯝ ꯂꯧꯗꯕꯤꯗ ꯃꯣꯏꯁꯦ ꯀ꯭ꯔꯤꯁ ꯀꯣꯔꯁ ꯇꯧꯔꯒ ꯂꯨꯍꯣꯡꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯝ ꯂꯩꯇꯕꯤꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯁꯦꯟ ꯂꯩꯃ ꯃꯁꯦꯟ ꯁꯥꯎꯅꯕꯒꯤ ꯍꯥꯠꯇꯣꯛꯅꯦ ꯀꯣ ꯑꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯤꯗ ꯗꯤꯁꯤꯖꯟ ꯄꯪꯂꯧꯗ ꯂꯧꯕ ꯅꯨꯄꯥꯒꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯀꯃꯣꯗꯤꯐꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯎꯕ ꯑꯗꯨꯒꯨꯝꯕꯗꯣ ꯏꯗꯣꯏꯅꯤꯀꯣ ꯅꯩꯅꯔꯛꯈꯤꯁꯤ ꯍꯥꯏꯗꯤ ꯁꯝꯐꯥꯕꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯑꯅꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯁꯨ ꯁꯤꯗꯩꯁꯦ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯨꯁꯨ ꯄꯔꯦꯡ ꯁꯥꯅ ꯏꯔꯛꯀꯗꯣꯏꯅꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯑꯀꯟꯕ ꯄꯨꯛꯆꯦꯜꯒ ꯂꯣꯏꯅꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯈꯥꯕ ꯂꯤꯡꯖꯦꯜ ꯆꯦꯟꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯁꯛꯇꯝ ꯁꯥꯒꯠꯂꯤ ꯍꯥꯏꯕꯗꯨ ꯏꯌꯨ ꯁꯤꯁꯨ ꯅꯤꯡꯊꯧ ꯑꯅꯤꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯏꯕꯩ ꯋꯥꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯗꯣ ꯀꯃꯥꯏꯅ ꯈꯨꯝꯈꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯔꯝꯗ ꯈꯨꯝꯃꯤꯅꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯅꯤꯡꯊꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯑꯃ ꯌꯥꯎꯔꯤꯗꯅꯀꯣ ꯁꯤꯕ ꯅꯥꯕ ꯀꯤꯗꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯍꯥꯏꯔꯅꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯕ ꯇꯥꯡꯀꯛꯁꯤꯡꯗꯣ ꯍꯥꯏꯔꯅꯤꯀꯣ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯀꯔꯝꯕ ꯃꯁꯛ ꯎꯕ ꯐꯪꯕꯒꯦ
ꯉꯥꯏꯈꯣꯀꯣ 2013 ꯗ ꯍꯪꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯅꯦ ꯀꯣ ꯑꯗꯨꯒ ꯁꯝꯐꯥꯕꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯑꯅꯤꯗ ꯐꯪꯉꯤꯕ ꯆꯩꯊꯦꯡꯁꯦ ꯄꯦꯇ꯭ꯔꯥꯔꯀꯤꯀꯦꯜ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯁꯤꯃ 2014 ꯗꯅ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯀꯣ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯚꯦꯟꯁꯀꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯣꯏꯅ ꯏꯌꯨ ꯀꯣ ꯑꯗꯒꯤ ꯀꯣꯏꯁꯟ ꯑꯃꯗꯅ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯂꯣꯟ ꯀꯣ ꯂꯩꯉꯥꯛꯂꯣꯟꯗꯣ ꯀꯔꯝꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯁꯛꯇꯣ ꯍꯥꯏꯌꯨ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ 2014 ꯗ 2015 ꯗ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯍꯩꯁꯤꯡꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯐꯕꯒꯤ ꯈꯨꯗꯝ ꯀꯣ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯅꯤ ꯏꯌꯣ ꯍꯥꯏꯔꯤꯁꯦ 10 ꯃꯥꯔꯛꯇ ꯀꯝꯄꯜꯁꯔꯤ ꯀꯣꯏꯁꯟꯅꯤꯀꯣ ꯁꯤꯁꯤꯃꯗꯤ ꯈꯨꯝꯗꯕ ꯌꯥꯗꯕ ꯑꯗꯒꯤ 2015 ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤ ꯁꯛꯇꯝ ꯀꯣ ꯁꯤ ꯑꯩ ꯂꯣꯏꯅ ꯍꯥꯟꯅ ꯄꯥꯊꯣꯔꯛꯑꯒꯦꯀꯣ ꯑꯗꯨ ꯄꯥꯊꯣꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯀꯔꯝꯕ ꯀꯣꯏꯁꯟ ꯇꯣꯄꯤꯛꯁꯤꯅꯦ ꯍꯪꯉꯤꯁꯦ ꯍꯥꯏꯕꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯅꯩꯅꯔꯛꯑꯁꯤꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ 2016 ꯗꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯇꯧ ꯀꯔꯝꯅ ꯃꯃꯣꯝ ꯇꯥꯡꯖ ꯁꯝꯐꯥꯕꯤ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯈꯤꯕꯒꯦ ꯏꯔꯛꯎ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟ ꯋꯥꯈꯜ ꯆꯥꯎꯕ ꯃꯩꯇꯩ ꯑꯁꯩꯕꯁꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯏꯇꯤꯍꯥꯁꯇ ꯁꯥꯒꯠꯄ ꯅꯤꯡꯊꯤꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯠꯁꯦꯝꯅꯤ ꯅꯩꯅꯔꯛꯎ ꯀꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯅ ꯅꯩꯅꯔꯛꯎ ꯍꯥꯏꯕꯀꯣ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯅꯩꯅꯔꯛꯎ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯑꯗꯣ ꯃꯩꯇꯩ ꯑꯁꯩꯕꯁꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯏꯇꯤꯍꯥꯁ ꯁꯥꯒꯠꯄꯒꯤ ꯏꯇꯤꯍꯥꯁ ꯁꯥꯒꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯏꯇꯤꯍꯥꯁ ꯁꯥꯒꯠꯄ ꯅꯤꯡꯊꯤꯔꯕ ꯈꯨꯠꯁꯦꯝꯅꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯅꯩꯅꯔꯛꯎ ꯍꯥꯏꯁꯤꯀꯣ ꯁꯣ ꯀꯣ ꯂꯥꯟꯖꯗꯕ ꯈꯨꯃꯟ 2017 ꯗ ꯂꯥꯟꯖꯗꯕ ꯈꯨꯃꯟ ꯆꯅꯨ ꯆꯠꯄ ꯁꯝꯐꯥꯕꯤꯅ ꯐꯪꯈꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯃꯍꯩ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯏꯌꯨ ꯁꯤꯁꯨ 2000 ꯀꯩꯅꯣꯒꯤꯅꯤ ꯃꯥꯒꯤ ꯃꯥꯅ ꯄꯅꯤꯁꯃꯦꯟ ꯐꯪꯈ꯭ꯔꯤꯗꯣ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯤꯗꯣ ꯃꯗꯨꯗꯣ ꯄꯅꯤꯁꯃꯦꯟ ꯐꯪꯈ꯭ꯔꯤꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯌꯨ ꯁꯤꯅꯤꯕꯀꯣ ꯀꯩꯅꯣꯅ ꯆꯛꯄ ꯁꯝꯐꯥꯕꯤꯅ ꯁꯤꯈꯤꯕꯗꯣꯀꯣ ꯊꯋꯥꯟ ꯊꯥꯕꯅ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯈꯤꯕꯒꯦꯗꯣ ꯏꯌꯨ ꯍꯥꯏꯕꯅꯤ ꯋꯥꯔꯤ ꯄꯔꯤꯡꯗꯨꯅꯤ ꯏꯗꯣꯏꯁꯦ ꯀꯔꯝꯕ ꯁꯥꯔꯧꯗꯒꯤ ꯈꯨꯃꯟ ꯆꯅꯨ ꯆꯛꯄ ꯁꯝꯐꯥꯕꯤꯕꯨ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯍꯟꯈꯤꯕꯒꯦ ꯀꯔꯝꯕ ꯁꯥꯔꯧꯅ ꯈꯨꯃꯟ ꯆꯅꯨ ꯆꯛꯄ ꯁꯝꯐꯥꯕꯤꯕꯨ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯍꯟꯈꯤꯕꯒꯦ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯍꯟꯈꯤꯕꯒꯦ ꯍꯥꯏꯔꯤꯁꯦ ꯈꯨꯃꯟ ꯆꯅꯨ ꯆꯛꯄ ꯁꯝꯐꯥꯕꯤꯕꯨ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯣꯏ ꯂꯩꯃꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯀꯔꯤ ꯂꯩꯃꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯌꯦꯠꯄ ꯈꯣꯌꯦꯠꯅꯕ ꯑꯗꯒꯤ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯕ ꯀꯣ ꯁꯔꯧ ꯁꯤꯅꯕ ꯑꯗꯨꯗꯨꯅꯤ ꯏꯗꯣꯏꯁꯦꯀꯣ 10 ꯃꯥꯔꯛꯀꯤ 2019 ꯒꯤꯅꯤꯀꯣ 2018 ꯗ ꯀꯣꯏꯁꯟ ꯑꯃꯒ ꯀꯥꯏꯅꯧ ꯆꯤꯡꯈꯩ ꯂꯥꯟꯅꯨꯟ ꯊꯥꯟꯕꯤ ꯀꯅꯥꯅꯣ ꯀꯔꯤꯗꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯈꯤꯕꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏꯗ ꯀꯔꯝꯅ ꯂꯣꯏꯈꯤꯕꯒꯦ ꯀꯥꯏꯅꯧ ꯆꯤꯡꯈꯟ ꯂꯥꯎꯟ ꯊꯥꯟꯕꯤ ꯀꯅꯥꯅꯣ ꯁꯤꯒꯤꯁꯦ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯔꯤꯁꯦ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯈꯥꯗ ꯂꯥꯛꯀꯅꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯃꯤꯡ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯈꯤꯕꯅꯣ ꯀꯣ ꯀꯔꯤ ꯃꯔꯝꯒꯤ ꯃꯁꯤ ꯃꯤꯡꯊꯣꯜꯁꯤ ꯄꯤꯈꯤꯕꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏꯗ ꯀꯔꯝꯅ ꯂꯣꯏꯈꯤꯕꯒꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯁꯤꯈꯤꯕꯒꯦ ꯍꯪꯕꯅꯦꯕꯀꯣ ꯁꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯌꯥꯎꯔꯅꯤꯀꯣ ꯑꯦꯅꯥꯂꯥꯏꯁꯤꯁ ꯅꯩꯅꯕꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯇ ꯂꯩꯕꯥꯛ ꯑꯃꯒ ꯀꯣ 2018 ꯒꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯦ ꯀꯥꯏꯅꯧ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯩꯅꯕꯁꯤꯅꯦ ꯑꯗꯒꯤ ꯁꯝꯐꯥꯕꯤꯒꯤ ꯃꯔꯥꯜ ꯍꯥꯏꯇꯥꯔꯦ ꯃꯔꯥꯜ ꯁꯤꯈꯤꯕꯗꯣ ꯀꯃꯥꯏꯅꯅꯣ ꯀꯣ ꯑꯗꯒꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯇꯒꯤ ꯂꯩꯕꯥꯛ ꯑꯃꯒ ꯃꯔꯤ ꯆꯠꯅꯍꯟꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯀꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯀꯗꯥꯏ ꯐꯥꯎꯕ ꯎꯕ ꯐꯪꯕꯒꯦ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯛꯎ ꯀꯣ ꯁꯤꯅꯤ ꯍꯥꯏꯗꯤ ꯀꯃꯣꯗꯤꯐꯥꯏ ꯅꯨꯄꯤꯕꯨ ꯀꯃꯣꯗꯤꯐꯥꯏ ꯇꯧꯕꯁꯦ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ 2018 ꯒꯤ ꯀꯣꯏꯁꯟꯅꯤ ꯀꯣ ꯑꯗꯒꯤ 2019 ꯗ ꯋꯥꯉꯝꯂꯣꯟ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯐꯪꯂꯤꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯔꯥꯜꯒꯤꯅꯣ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯛꯎ ꯀꯣ ꯋꯥꯉꯝꯂꯣꯟ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯐꯪꯂꯤꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯔꯥꯜꯒꯤꯅꯣ ꯃꯔꯥꯜꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯩꯇꯦꯀꯣ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯥꯠꯈꯤꯕꯅꯤꯀꯣ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯛꯎ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯃꯒ 20 ꯃꯥꯔꯛꯀꯤꯁꯦ ꯈꯨꯝꯕ ꯌꯥꯏꯀꯣ 2019 ꯒꯤ ꯀꯣꯏꯁꯟꯅꯤ ꯑꯗꯒꯤ 2019 ꯗ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯑꯀꯟꯕ ꯑꯊꯧꯕ ꯃꯁꯛ ꯎꯠꯄꯒꯤ ꯅꯨꯄꯥꯅ ꯂꯤꯡꯕ ꯈꯨꯟꯅꯥꯏ ꯄꯦꯇ꯭ꯔꯥꯏꯀꯤꯁꯤ ꯌꯥꯝ ꯍꯪꯉꯤꯀꯣ ꯇꯝꯊꯤꯕ ꯃꯆꯠ ꯎꯠꯄꯅ ꯍꯦꯜꯂꯤ ꯅꯩꯅꯧ ꯀꯣ ꯑꯀꯟ ꯑꯊꯧ ꯎꯠꯄꯗꯒꯤꯗꯤ ꯀꯩꯅꯣꯅ ꯄꯦꯇ꯭ꯔꯥꯏꯀꯤꯒꯤ ꯅꯦꯆꯔꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯅꯩꯅꯧ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯊꯋꯥꯟ ꯊꯥꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯄꯨꯔꯥ ꯄꯦꯇ꯭ꯔꯥꯏꯀꯤꯒꯤ ꯀꯦꯔꯦꯛꯇꯔꯅꯤ ꯆꯞ ꯃꯥꯟꯅꯅ ꯀꯩꯅꯣꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯁꯨ
ꯄꯨꯟꯁꯤ ꯀꯩꯅꯣꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯅ ꯄꯦꯇ꯭ꯔꯥꯏꯀꯤꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯆꯛꯄ ꯁꯝꯐꯥꯕꯤꯅ ꯀꯅꯥꯅꯣ ꯆꯛꯄ ꯁꯝꯐꯥꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯩꯅꯕꯗꯨꯅꯤ 2022 ꯆꯛꯄ ꯁꯝꯐꯥꯕꯤ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯃꯔꯥ ꯂꯩꯕꯤ ꯇꯥꯍꯟꯗꯨꯅ ꯆꯩꯔꯥꯛ ꯄꯤꯈꯤꯕꯅꯣ ꯁꯤꯁꯦ ꯌꯥꯝ ꯍꯪꯉꯦꯀꯣ ꯑꯗꯣꯟ ꯄꯨꯟꯁꯤꯕꯣ ꯂꯥꯏꯔꯦꯟ ꯏꯄꯥ ꯃꯩꯗꯤꯡꯉꯨꯕꯨ ꯄꯥꯎꯊꯦꯝꯒꯦ ꯅꯃꯣꯝ ꯈꯩꯔꯣꯜꯔꯣꯟꯒꯤꯗꯃꯛꯇ ꯀꯥꯔꯣꯡ ꯈꯨꯠꯈꯨꯝ ꯒꯨꯅꯣ ꯀꯔꯤ ꯃꯔꯝꯗꯒꯤ ꯋꯥꯉꯥꯡꯂꯣꯟꯅ ꯃꯄꯥ ꯃꯩꯇꯩ ꯅꯤꯡꯊꯧꯕꯨ ꯀꯣ ꯑꯗꯣꯟ ꯄꯨꯟꯁꯤꯕꯣ ꯂꯥꯏꯔꯦꯟ ꯏꯄꯥ ꯃꯩꯇꯤꯡꯉꯨꯕꯨ ꯄꯥꯎꯊꯦꯝꯒꯦ ꯅꯃꯣꯝ ꯈꯩꯔꯣꯜꯔꯣꯟꯒꯤꯗꯃꯛꯇ ꯀꯥꯔꯣꯡ ꯈꯨꯠꯈꯨꯝꯒꯨꯅꯣ ꯍꯥꯏꯕꯀꯣ ꯀꯔꯤ ꯃꯔꯝꯗꯒꯤ ꯋꯥꯉꯥꯡꯂꯣꯟꯅ ꯃꯄꯥ ꯃꯩꯇꯩ ꯅꯤꯡꯊꯧꯕꯨ ꯄꯥꯎꯊꯦꯝꯈꯤꯕꯒꯦ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡꯅ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯗ ꯃꯇꯧ ꯀꯔꯝꯅ ꯀꯟꯈꯤꯕꯒꯦ ꯏꯔꯛꯎ ꯍꯥꯏꯗꯤ ꯃꯁꯤ ꯄꯥꯎꯊꯦꯝꯒꯦ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯀꯣ ꯃꯄꯥꯗ ꯍꯥꯏꯗꯤ ꯃꯄꯥꯗꯣ ꯂꯥꯛꯅꯕ ꯑꯩ ꯁꯤꯟꯒꯦ ꯈꯣꯠꯀꯦ ꯃꯄꯥꯗ ꯑꯩ ꯄꯥꯎꯗꯝꯒꯦ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯉꯥꯡꯂꯣꯟꯅ ꯃꯄꯥ ꯃꯩꯇꯩ ꯅꯤꯡꯊꯧꯕꯨ ꯄꯥꯎꯊꯦꯝꯈꯤꯕꯒꯦ ꯀꯃꯥꯏꯅ ꯄꯥꯎꯊꯦꯝꯕ ꯍꯥꯏꯕꯗꯤ ꯂꯥꯛꯅꯕ ꯍꯥꯏꯕꯗꯣ ꯊꯦꯝꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯣꯟ ꯄꯨꯟꯁꯤꯕꯗ ꯃꯥꯒꯤ ꯑꯗꯣꯟ ꯄꯨꯟꯁꯤꯕꯗ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯟꯁꯤꯅ ꯃꯄꯥ ꯃꯩꯇꯩ ꯅꯤꯡꯊꯧꯗꯨ ꯀꯃꯥꯏꯅ ꯊꯦꯝꯈꯤꯕꯒꯦ ꯍꯪꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯁꯦ ꯀꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯈꯤꯕꯒꯤ ꯏꯔꯛꯎ ꯃꯥꯅ ꯀꯟꯈꯤꯗꯅꯀꯣ ꯃꯄꯥꯗꯣ ꯑꯗꯨꯗꯨꯅꯤ ꯀꯃꯥꯏꯅ ꯀꯟꯈꯤꯒꯦ ꯑꯗꯨ ꯏꯔꯛꯎ ꯍꯥꯏꯕꯅꯦꯕꯀꯣ ꯁꯣ ꯁꯤꯁꯨ ꯏꯕ ꯍꯩꯅꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯆꯛꯄ ꯁꯝꯐꯥꯕꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤꯅ ꯄꯤꯈꯝꯅꯈꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯟꯖꯤꯜꯂꯤꯀꯣ ꯁꯤꯁꯦ 2021ꯒꯤ ꯀꯣꯏꯁꯟꯅꯤ ꯀꯣ ꯆꯞ ꯃꯥꯟꯅꯅ 2021ꯒꯤ ꯀꯣꯏꯁꯟ ꯑꯃꯗꯅ ꯇꯥꯡꯖ ꯁꯝꯐꯥꯕꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯥꯏ ꯆꯤꯝꯕꯥꯜ ꯌꯦꯟꯊꯤꯅꯝ ꯆꯔꯩ ꯃꯔꯤꯟ ꯐꯤꯕꯨ ꯏꯟꯉꯝꯗ ꯃꯣꯝꯅꯨ ꯇꯥꯡꯖ ꯃꯁꯝꯁꯤꯕꯨ ꯀꯤꯉꯝꯗꯅ ꯌꯣꯏꯕꯨ ꯀꯣꯔꯧ ꯅꯣꯡꯕꯨ ꯌꯦꯡ ꯃꯥꯂꯦꯝ ꯂꯩꯕꯨ ꯌꯦꯡꯅ ꯃꯤꯀꯞꯈꯤꯌꯦ ꯀꯣ ꯁꯝꯐꯥꯕꯤꯅ ꯍꯥꯏꯗꯤ ꯃꯥ ꯁꯤꯔꯝꯗꯥꯏꯗ ꯀꯞꯈꯤꯕꯗꯨꯅꯤꯀꯣ ꯃꯥꯕꯨ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯥ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯈꯤꯕꯗꯨꯅꯤ ꯇꯥꯡꯖ ꯁꯝꯐꯥꯕꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯝ ꯋꯥꯅ ꯃꯤꯀꯞꯈꯤꯕꯅꯣ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯅꯨ ꯅꯩꯅꯧ ꯀꯣ 2021ꯒꯤ ꯀꯣꯏꯁꯟ ꯑꯃꯅꯤꯀꯣ ꯑꯗꯒꯤ 2022ꯗ ꯂꯩꯁꯥ ꯄꯥꯝꯕ ꯇꯧꯒꯥꯏ ꯉꯝꯕꯒꯤ ꯂꯩ ꯅꯥꯆꯣꯡꯒꯤ ꯋꯥꯍꯧꯗꯒꯤ ꯈꯨꯃꯟ ꯑꯃꯁꯨꯡ ꯃꯩꯇꯩ ꯌꯦꯛꯅꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯅ ꯏꯔꯛꯎ ꯁꯤꯅꯤꯀꯣ ꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯠꯈ꯭ꯔꯦ ꯁꯝꯐꯥꯕꯤ ꯍꯥꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯗꯒꯤ ꯂꯃꯟ ꯈꯨꯝꯃꯛꯄꯗꯒꯤ ꯈꯨꯃꯟꯒ ꯃꯩꯇꯩꯒꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯏꯔꯒ ꯂꯣꯏꯔꯦ 2022ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒꯤ ꯀꯔꯝꯕ ꯅꯨꯡꯒꯤ ꯂꯧꯔꯣꯜꯅ ꯍꯩꯔꯦꯝ ꯈꯨꯟꯖꯥꯜꯗ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯁꯟꯗꯣꯛꯅ ꯏꯔꯛꯎ 15 ꯃꯥꯔꯛꯀꯤꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒꯤ ꯀꯔꯝꯕ ꯅꯨꯡꯒꯤ ꯂꯧꯔꯣꯜꯅ ꯍꯩꯔꯦꯝ ꯈꯨꯟꯖꯥꯜꯗ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯗꯤ ꯍꯩꯔꯦꯝ ꯈꯨꯟꯖꯥꯜꯗ ꯃꯥꯅ ꯇꯧꯔꯤꯒꯩ ꯈꯨꯃꯟꯅ ꯇꯧꯔꯤꯒꯩ ꯃꯣꯏꯁꯨ ꯇꯧꯔꯛꯑꯦ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯜꯂꯤꯗꯅꯀꯣ ꯂꯥꯟꯗꯥꯈꯤꯕꯒꯤ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯔꯛꯑꯣ ꯁꯟꯗꯣꯛꯅ ꯏꯔꯛꯑꯣ ꯍꯥꯏ ꯀꯃꯥꯏꯅ ꯂꯥꯟꯗꯥꯈꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯅꯦꯛꯑꯒ ꯂꯥꯟꯗꯥꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯀꯥꯟꯗꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦꯀꯣ ꯋꯥꯔꯤ ꯄꯔꯤꯡꯗꯣ ꯑꯗꯨꯝ ꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯔꯛꯇꯤ ꯐꯪꯅꯤ ꯑꯗꯣ ꯋꯥꯔꯤ ꯄꯔꯤꯡꯗꯨꯗꯤ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯒꯩ ꯇꯧꯕ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯁꯨ ꯌꯥꯎꯔꯤꯅꯦꯕ ꯏꯊꯤꯜꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯅꯤꯡꯊꯧꯗꯣ ꯀꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯈꯨꯝꯕ ꯌꯥꯏꯀꯣ 2023ꯗ ꯂꯩꯉꯥꯛꯂꯣꯟꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯊꯝꯕꯤꯗꯕꯒꯤ ꯃꯁꯛ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯏꯔꯛꯎ ꯁꯤꯁꯨ ꯆꯨꯝꯃꯤꯀꯣ ꯁꯤ ꯉꯁꯥꯏꯗꯒꯤ ꯍꯟꯖꯜꯂꯦ 2023ꯗꯁꯨ ꯍꯟꯖꯜꯂꯦꯀꯣ 2023ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯇꯌꯥꯡ ꯇꯁꯣꯏꯕ ꯑꯃꯗꯤ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯛꯄ ꯁꯝꯐꯥꯕꯤꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯈꯨꯃꯟ ꯌꯦꯡꯊꯤꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯟꯗꯣꯛꯅ ꯏꯔꯛꯎ ꯁꯤꯁꯨ ꯇꯌꯥꯡ ꯇꯁꯣꯏꯕ ꯑꯃꯁꯨꯡ ꯈꯪꯍꯧꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯛꯄ ꯁꯝꯐꯥꯕꯤꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯅꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯈꯨꯃꯟ ꯌꯦꯡꯊꯤꯅꯈꯤꯕꯅꯤ ꯍꯥꯏꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯀꯣꯏꯁꯟꯁꯦ ꯔꯤꯖꯟꯗꯣ ꯍꯥꯏꯕꯩ ꯋꯥꯔꯤꯅꯤ ꯃꯥꯅ ꯇꯌꯥꯡ ꯇꯁꯣꯏꯕ ꯍꯥꯏꯗꯤ ꯊꯋꯥꯟ ꯊꯥꯕꯅ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯁꯤꯟꯗꯅ ꯊꯤꯒꯠꯇꯗꯅ ꯍꯦꯛꯇ ꯀꯩꯅꯣꯗ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯂꯦꯅ ꯍꯦꯛꯇ ꯃꯔꯥꯜ ꯄꯤꯁꯜꯂꯒ ꯍꯥꯠꯈꯤꯕꯗꯣ ꯇꯌꯥꯡ ꯇꯁꯣꯏꯕ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯤ 2023ꯒꯤꯅꯤ 2024 ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯕꯨ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯧ ꯀꯣ ꯆꯔꯤꯇ꯭ꯔ ꯍꯪꯉꯤ ꯃꯃꯥꯡꯗꯁꯨ ꯍꯪꯈ꯭ꯔꯦ ꯁꯤ 2024 ꯀꯣꯏꯁꯟꯁꯦ ꯃꯃꯥꯡꯗꯁꯨ ꯍꯪꯈ꯭ꯔꯦ ꯀꯣ ꯑꯗꯣ ꯍꯟꯖꯜꯂꯤꯅꯤꯀꯣ 2024ꯒꯤ ꯀꯣꯏꯁꯟ ꯑꯃꯒ ꯑꯃꯨꯛ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯀꯔꯤꯒꯤꯗꯃꯛ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯅꯣ ꯁꯤꯁꯨ ꯍꯟꯖꯜꯂꯤꯀꯣ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯒ ꯃꯔꯤꯛ ꯆꯨꯝꯅ ꯏꯌꯨ ꯁꯤꯁꯨ ꯑꯗꯨꯝ ꯍꯟꯖꯜꯂꯦ ꯑꯗꯨꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ 2025ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯦ 2025ꯗ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯆꯥꯔꯧ ꯃꯧꯔꯨꯅꯕꯒꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛ ꯀꯌꯥ ꯑꯀꯜ ꯑꯊꯧꯁꯤꯡꯒꯤ ꯁꯥ ꯂꯥꯟꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯁꯟꯗꯣꯛꯅ ꯅꯩꯅꯗꯨꯅ ꯏꯌꯨ ꯌꯥꯅꯤꯡꯉꯤꯀꯣ
ꯆꯤꯡꯈꯩ ꯊꯥꯟꯕꯤꯒ ꯀꯩꯅꯣꯒꯤ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒꯤ ꯃꯔꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯔꯤ ꯊꯋꯥꯟ ꯊꯥꯕꯒ ꯀꯩꯅꯣꯒꯤ ꯁꯝꯐꯥꯕꯤꯒꯤ ꯃꯔꯤ ꯑꯗꯒꯤ ꯊꯋꯥꯟ ꯊꯥꯕꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯗ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒꯗꯤ ꯈꯪꯉꯦ ꯑꯩꯁꯨ ꯃꯃꯤꯡꯗꯣ ꯂꯣꯏ ꯆꯤꯟꯐꯥ ꯄꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯋꯥꯟ ꯊꯥꯕꯒ ꯅꯠꯇꯕ ꯃꯔꯤ ꯂꯩꯅꯈꯤꯕ ꯅꯨꯄꯤꯗꯨꯝꯁꯨ ꯊꯋꯥꯟ ꯊꯥꯕꯒ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯀꯛꯆꯤꯡꯒꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯍꯥꯏꯗꯤ ꯃꯔꯤꯗꯨꯁꯨ ꯀꯣ ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯅꯤꯡꯉꯥꯏ ꯍꯥꯏꯁꯦ ꯑꯗꯒꯤ ꯆꯥꯔꯧ ꯃꯧꯔꯧꯅꯕꯗꯅ ꯉꯁꯥꯏ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯅꯀꯣ ꯑꯗꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯃꯁꯛ ꯑꯀꯜ ꯑꯇꯧꯁꯤꯡꯒꯤ ꯁꯥ ꯂꯥꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯂꯩ ꯑꯀꯜ ꯑꯇꯧꯒꯤ ꯁꯥ ꯂꯥꯡꯒꯤ ꯋꯥꯔꯤꯗꯤ ꯋꯥꯔꯤ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯅꯤꯀꯣ ꯁꯟꯗꯣꯛꯅ ꯅꯩꯅꯗꯨꯅ ꯏꯌꯨ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯄꯣꯏꯟ ꯋꯥꯏꯁꯇ ꯑꯣꯏꯒꯦꯔꯥ ꯄꯦꯔꯥꯒ꯭ꯔꯥꯐ ꯃꯆꯥ ꯃꯆꯥꯗ ꯑꯣꯏꯒꯦꯔꯥ ꯏꯔꯒ ꯑꯗꯨꯝ ꯌꯥꯔꯦꯀꯣ 2025ꯀꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯋꯥꯡꯉꯂꯣꯟ ꯆꯤꯡꯊꯥꯏ ꯍꯥꯝꯕꯤꯅ ꯐꯪꯂꯤꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯔꯥꯜꯒꯤꯅꯣ ꯁꯤ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯕ ꯀꯣꯏꯁꯟꯅꯤꯀꯣ ꯏꯠꯁ ꯕꯦꯔꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯍꯟꯖꯜꯂꯒ ꯂꯩꯔꯕ ꯀꯣꯏꯁꯟꯅꯤ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯩꯅꯔꯛꯎ ꯁꯤꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟꯗ ꯍꯪꯕ ꯌꯥꯏ 15 ꯃꯥꯔꯛꯁꯀꯤꯀꯣ 2000 ꯑꯗꯨꯗꯣ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯇꯣꯄꯤꯛꯁꯤꯡꯁꯦ ꯄꯨꯂꯞ ꯅꯩꯅꯖꯔꯕꯗꯀꯣ ꯄꯨꯂꯞ ꯅꯩꯅꯔꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯁꯤꯗ ꯑꯍꯨꯝꯂꯛ ꯍꯪꯈ꯭ꯔꯦꯕꯀꯣ ꯑꯍꯨꯝꯂꯛ ꯍꯪꯈ꯭ꯔꯦ ꯍꯟꯖꯜꯂꯛꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯁꯦ ꯄꯦꯇ꯭ꯔꯥꯏꯀꯤꯒꯤ ꯈꯝ ꯊꯦꯡꯕ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯅꯩꯅꯧ ꯍꯥꯏꯕꯁꯤꯗ ꯀꯣꯏꯁꯟꯁꯦ ꯑꯅꯤ ꯍꯪꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯈꯥꯕ ꯂꯤꯡꯖꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯒꯤ ꯀꯔꯤ ꯀꯔꯥꯒꯤꯗꯁꯨ 3 ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯍꯪꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯖꯜꯂꯛꯄꯁꯨ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯟꯖꯜꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯍꯟꯖꯜꯂꯤꯗꯨꯅꯦꯕꯀꯣ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯒꯤ ꯃꯇꯥꯡꯗ 2024ꯗ 2025ꯗꯁꯨ ꯑꯗꯨꯝ ꯍꯟꯖꯜꯂꯛꯀꯅꯤ ꯑꯗꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯈꯥꯕ ꯂꯤꯡꯖꯦꯜ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯟꯖꯜꯂꯛꯀꯅꯤꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯉꯥꯛꯂꯣꯟꯒꯤ ꯀꯔꯝꯕ ꯃꯁꯛ ꯂꯩꯉꯥꯛꯂꯣꯟ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯂꯣꯟ ꯅꯤꯡꯊꯧꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯅꯤꯡꯊꯧꯅ ꯇꯧꯔꯝꯕ ꯊꯕꯛ ꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯋꯥꯔꯤꯗꯣ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯊꯛꯇ ꯑꯩꯅ ꯄꯥꯖꯈꯤꯕꯗꯣ ꯋꯥꯔꯤꯗꯣ ꯇꯥꯔꯒꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯆꯤꯡꯈꯪ ꯊꯥꯟꯕꯒꯤ ꯍꯩꯁꯤꯡꯕ ꯍꯥꯏꯗꯤ ꯂꯧꯁꯤꯡ ꯂꯩꯅ ꯃꯥꯅ ꯃꯄꯥ ꯀꯟꯈꯤꯕ ꯃꯥꯕꯨ ꯍꯥꯠꯇꯅꯕ ꯃꯄꯥ ꯀꯧꯔꯨꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯃꯄꯥ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯏꯇꯤꯍꯥꯁ ꯁꯥꯒꯠꯄꯗ ꯅꯤꯡꯊꯤꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯠꯁꯦꯝꯅꯤ ꯍꯥꯏꯕꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯨꯛ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯏꯕꯁꯨ ꯌꯥꯏ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯗꯣ ꯏꯗꯣꯏꯅꯤꯀꯣ ꯀꯔꯝꯕ ꯁꯥꯔꯧꯅ ꯈꯨꯃꯟ ꯆꯅꯨ ꯆꯛꯄ ꯁꯝꯐꯥꯕꯤꯕꯨ ꯍꯥꯠꯈꯤꯕ ꯀꯣ ꯁꯥꯔꯧ ꯀꯔꯤ ꯁꯥꯔꯧ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯂꯩꯃ ꯃꯁꯦꯟ ꯌꯥꯅꯗꯕꯗꯒꯤ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯗꯣ 2 times ꯍꯪꯈ꯭ꯔꯦꯀꯣ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯍꯪꯉꯤꯁꯦ ꯑꯗꯒꯤ ꯀꯥꯏꯅꯧ ꯆꯤꯡꯒꯟ ꯂꯥꯡ ꯊꯥꯟꯕꯤꯒꯤ ꯃꯤꯡꯊꯣꯜꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯒꯦ ꯁꯤꯁꯦ ꯑꯩ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯀꯔꯦꯛꯇꯔ ꯅꯩꯅꯕꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯊꯋꯥꯏ ꯄꯥꯟꯅꯕ ꯄꯣꯠꯀꯨꯝꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯥꯝꯕꯤꯗ ꯄꯤꯊꯣꯛꯄ ꯑꯗꯨ ꯇꯧꯕꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯗ ꯄꯤꯔꯅꯤ ꯃꯣꯏ ꯀꯅꯥꯅꯣ ꯄꯤꯊꯣꯛꯏꯁꯦ ꯑꯗꯨꯒ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯉꯥꯡꯉꯅꯤ ꯍꯥꯏꯔꯅꯤ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯄꯜꯂꯒꯀꯣ ꯁꯤꯁꯨ ꯑꯅꯤꯔꯛ 2 times ꯍꯪꯈ꯭ꯔꯦ ꯃꯆꯥꯕꯨ ꯃꯄꯥꯅ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯍꯥꯠꯄ ꯂꯥꯁꯇ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯆꯥ ꯑꯅꯤ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯂꯧꯔꯣꯜꯅ ꯍꯩꯔꯦꯝ ꯈꯨꯟꯖꯥꯜꯗ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕ ꯀꯥꯏꯗꯤ ꯂꯥꯟꯗꯥꯈꯤꯕꯗꯣ ꯍꯥꯏꯗꯤ ꯍꯩꯔꯦꯝ ꯈꯨꯟꯖꯥꯜꯗ ꯃꯣꯏ ꯃꯔꯥꯜ ꯄꯤꯁꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯟꯕ ꯃꯔꯥꯜ ꯄꯤꯁꯜꯂꯤꯗꯨꯁꯨ ꯑꯆꯨꯝꯕ ꯃꯔꯥꯜ ꯅꯠꯇꯦꯕ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯤꯡꯊꯧꯗꯣ ꯍꯥꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯅ ꯃꯩꯇꯩ ꯅꯤꯡꯊꯧꯗꯣ ꯀꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯔꯥꯜ ꯄꯤꯁꯟꯈꯤꯕꯅꯦꯕꯀꯣ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯑꯃꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯀꯣ ꯑꯁꯤꯁꯤꯅꯦ ꯑꯩ ꯉꯁꯥꯏ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯆꯥꯔꯧ ꯃꯧꯔꯧꯅꯕꯒꯤꯗꯤ ꯂꯧꯅ ꯂꯩꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯣ ꯏꯔ ꯇꯥꯔꯦ ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯀꯅꯥ ꯂꯨꯍꯣꯡꯈꯤꯕ ꯈꯣꯠꯈꯤꯕ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗꯣ ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯔꯣꯟꯕ ꯃꯔꯤꯒ ꯊꯝꯅꯕ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯡꯗꯨꯒꯤꯀꯣ ꯁꯣ ꯁꯤꯅꯤꯀꯣ ꯊꯋꯥꯟ ꯊꯥꯕꯒꯤ ꯍꯤꯔꯟꯒꯤ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯍꯥꯟꯅ ꯍꯪꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯟꯅ ꯍꯪꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕꯤꯔꯣꯕ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯦꯝꯗꯣꯛꯑ ꯊꯝꯕꯤꯔꯣꯕ ꯑꯗꯣ ꯁꯦꯝꯗꯣꯛꯄꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯣꯄꯤꯛ ꯈꯔ ꯄꯥꯖꯔꯛꯀꯦꯕꯀꯣ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔ ꯄꯦꯇ꯭ꯔꯥꯔꯀꯤꯒꯤ ꯈꯝꯊꯦꯡꯕ ꯃꯁꯛꯀ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯕ ꯌꯥꯏꯑꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯥꯔꯀꯤꯒꯤ ꯀꯔꯤ ꯀꯔꯦꯛꯇꯔ ꯋꯥꯔꯤꯗꯗꯤ ꯌꯥꯎꯈꯤ ꯍꯥꯏꯕꯗꯣ ꯃꯊꯪ ꯅꯥꯏꯅ ꯏꯕ ꯌꯥꯏꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯈꯥꯕ ꯂꯤꯡꯖꯦꯜ ꯀꯣ ꯁꯤꯒꯥꯁꯦ ꯀꯃꯥꯏꯅ ꯂꯃꯟ ꯈꯨꯝꯈꯤꯕ ꯀꯔꯤ ꯇꯧꯔꯒ ꯂꯃꯟ ꯈꯨꯝꯈꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯋꯥꯔꯤꯗꯣ ꯏꯗꯣꯏꯅꯦꯕꯀꯣ ꯂꯩꯉꯥꯛꯂꯣꯟꯒꯤ ꯀꯔꯝꯕ ꯃꯁꯛ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯁꯛ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯄꯥꯖꯔꯛꯑꯒꯦꯕꯀꯣ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯣꯠꯁꯇ ꯌꯥꯎꯕꯅꯤ ꯀꯣ
ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯀꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯆꯤꯡꯊꯣꯛꯆꯔꯛꯄꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯌꯥꯎꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯆꯤꯡꯊꯣꯛꯆꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯛꯂꯣꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯅ ꯄꯥꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯨꯁꯨ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯛꯂꯣꯟ ꯑꯍꯥꯟꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯊꯧꯗꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯗꯥꯝ ꯑꯆꯧꯅ ꯏꯕ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯕꯅꯤ ꯁꯤꯁꯦꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯑꯟꯁꯥꯔ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯅꯤ ꯑꯇꯣꯞꯄ ꯑꯟꯁꯥꯔ ꯈꯔ ꯑꯃꯅ ꯑꯇꯣꯞꯄꯗꯒꯤ ꯅꯩꯅꯁꯤꯀꯣ ꯁꯤꯒꯤ ꯑꯟꯁꯥꯔꯁꯤꯡꯁꯤ ꯌꯦꯡꯁꯦꯕꯀꯣ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯏ ꯀꯣ ꯑꯃꯁꯨꯡ ꯂꯣꯟ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯏ ꯑꯃꯁꯨꯡ ꯂꯣꯟꯁꯦ ꯀꯔꯝꯕꯅꯣ ꯈꯨꯠꯏꯁꯤꯅ ꯀꯔꯝꯕꯅꯣ ꯍꯪꯕꯅꯤꯀꯣ ꯀꯣ ꯊꯋꯥꯟ ꯊꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯈꯨꯠꯏ ꯌꯦꯡꯁꯤꯀꯣ ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯍꯥꯏꯗꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯊꯋꯥꯟ ꯊꯥꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯑꯉꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯍꯥꯟꯕ ꯏꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯤꯁꯤꯅ ꯀꯣ ꯏꯟꯇ꯭ꯔꯣ ꯏꯔꯛꯄ ꯃꯇꯝꯗ ꯃꯥ ꯍꯥꯏꯁꯤꯀꯣ ꯏꯟꯇ꯭ꯔꯣ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯥꯒꯤ ꯏꯟꯇ꯭ꯔꯣ ꯏꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔ ꯍꯥꯏꯗꯤ ꯏꯁꯣꯔꯒꯨꯝꯅ ꯅꯤꯡꯊꯧꯁꯦ ꯈꯨꯔꯨꯝꯕꯁꯦ ꯃꯃꯥꯡꯉꯩꯒꯤ ꯈꯨꯃꯟꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯀꯔꯤ ꯀꯩ ꯍꯥꯏꯅꯤ ꯀꯔꯤ ꯑꯊꯣꯏꯕ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯤꯡꯊꯧꯁꯤꯡꯁꯦ ꯃꯥꯅ ꯑꯐꯥꯎꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯥꯗ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯁꯥꯊꯤꯕ ꯎꯆꯦꯛꯀꯨꯝ ꯑꯗꯒꯤ ꯀꯔꯤ ꯆꯤꯡ ꯀꯛꯌꯦꯟꯒꯨꯝ ꯀꯥꯏꯅꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯤꯡꯊꯧꯁꯤꯡꯁꯦ ꯈꯨꯔꯨꯝꯃꯒ ꯏꯔꯛꯏꯕꯀꯣ ꯏꯕ ꯍꯧꯔꯛꯄꯁꯦ ꯏꯕ ꯍꯧꯔꯛꯇꯦ ꯍꯌꯥ ꯍꯦ ꯍꯥ ꯂꯤꯂꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯔꯦꯟ ꯄꯥꯝꯄꯨꯃꯨꯕ ꯀꯥꯏꯅ ꯇꯧꯔꯒ ꯏꯔꯛꯏꯁꯤꯀꯣ ꯁꯤꯁꯤꯅꯤ ꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯥꯔꯁꯇ ꯈꯨꯏꯁꯦ ꯀꯃꯥꯏꯅ ꯏꯔꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯕꯨ ꯁꯩꯊꯥꯕ ꯑꯣꯔ ꯅꯤꯡꯊꯧꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯦꯛꯁꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯔꯤꯕ ꯀꯣ ꯑꯔꯤꯕ ꯋꯥꯔꯣꯜ ꯑꯣꯏ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯆꯥ ꯈꯥꯏꯅ ꯋꯥꯔꯣꯜꯁꯤꯡꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯊꯔꯛꯏ ꯏꯕ ꯂꯣꯏꯔꯛꯄꯗ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕ ꯋꯥꯔꯣꯜ ꯌꯥꯝ ꯌꯥꯎꯋꯦ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕ ꯋꯥꯔꯣꯜ ꯌꯥꯎꯋꯦ ꯍꯥꯏꯁꯤꯁꯨ ꯀꯣ ꯇꯨꯕꯤ ꯊꯋꯥꯏ ꯅꯝꯃꯤꯔꯦꯜ ꯀꯥꯏ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯁꯦꯀꯦꯟ ꯄꯣꯏꯟ ꯂꯩꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯃꯤꯒꯣꯟ ꯊꯥꯒꯣꯟꯕ ꯀꯣ ꯑꯗꯒꯤ ꯑꯍꯥꯟꯕꯗ ꯅꯤꯡꯊꯧ ꯈꯨꯔꯨꯝꯕ ꯑꯗꯒꯤ ꯃꯊꯪꯗ ꯃꯤꯒꯣꯟ ꯊꯥꯒꯣꯟꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯔꯛꯄ ꯃꯇꯝꯗ ꯁꯦꯂꯦꯕꯜ ꯈꯥꯏꯗꯣꯛꯇꯨꯅ ꯏꯔꯝꯗꯦ ꯍꯥꯏꯁꯤꯀꯣ ꯁꯦꯂꯦꯕꯜꯗ ꯈꯥꯏꯗꯣꯛ ꯏꯔꯝꯗꯦ ꯄꯔꯦꯡ ꯑꯃꯒ ꯏꯁꯝ ꯁꯝꯖꯟꯅꯅ ꯏꯔꯝꯃꯤ ꯆꯩꯈꯩ ꯅꯠꯇꯅ ꯄꯪꯆꯨꯌꯦꯁꯟ ꯈꯨꯗꯝ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯝꯗꯦ ꯀꯣ ꯕꯪꯂꯥ ꯁꯪꯁꯀ꯭ꯔꯤꯠ ꯑꯃꯁꯨꯡ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯂꯣꯟꯊꯣꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯈꯪꯕ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯀꯣ ꯁꯤꯁꯨꯅꯤ ꯁꯤꯅ ꯊꯥꯔꯠ ꯄꯣꯏꯟ ꯑꯣꯏꯔꯅꯤ ꯏꯕ ꯈꯨꯏꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯋꯥꯍꯩ ꯄꯨꯡꯕꯥ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯕꯜ ꯋꯥꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯄꯥꯎꯟ ꯋꯥꯔꯗꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯩꯒꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯔꯛꯄ ꯊꯦꯡꯅꯩ ꯂꯥꯏꯛ ꯈꯨꯃꯟ ꯅꯤꯡꯊꯧ ꯇꯝꯗ ꯇꯥꯅ ꯊꯨꯝꯅꯥꯎ ꯌꯦꯅꯥꯎ ꯅꯦꯝꯕ ꯁꯣꯏꯕꯣꯟ ꯈꯨꯃꯨ ꯅꯥꯎꯔꯦꯡ ꯃꯈꯨꯠ ꯁꯨꯕ ꯍꯥꯟꯅ ꯇꯥꯟꯐꯪꯕꯤ ꯂꯣꯏꯕꯤ ꯆꯤꯡ ꯀꯛꯂꯦꯟ ꯀ ꯍꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯈꯨꯜꯂ ꯍꯥꯏꯗꯤ ꯋꯥꯔꯗꯁꯦ ꯀꯝꯄꯥꯎꯟ ꯋꯥꯔꯗꯇꯤ ꯅꯠꯇꯦ ꯕꯠ ꯄꯨꯟꯁꯤꯟꯕꯗꯤ ꯅꯠꯇꯦ ꯕꯠ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗꯁꯦ ꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯊꯦꯡꯅꯩ ꯁꯤꯅꯦꯕꯀꯣ ꯑꯦꯛꯖꯥꯝꯄꯜꯁꯤꯗꯁꯨ ꯄꯤꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯑꯃꯅꯤ ꯂꯧꯈꯠꯂꯒ ꯃꯥꯁꯦ ꯋꯥꯍꯩ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯕꯒꯤ ꯃꯑꯣꯡꯗ ꯏꯔꯛꯏ ꯍꯥꯏꯕꯒꯤ ꯄꯣꯏꯟꯠꯇꯨꯃ ꯍꯥꯞꯄ ꯌꯥꯏꯀꯣ 4 ꯁꯨꯕꯗ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ 5 ꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯁꯩꯊꯥꯔꯛꯄꯗ ꯌꯥꯝꯅ ꯁꯥꯡꯊꯅ ꯂꯦꯡꯊꯅ ꯏꯔꯛꯄꯒꯤ ꯃꯁꯛ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯎꯕ ꯐꯪꯉꯤ ꯇꯝꯐꯥꯋꯥꯡꯂꯣꯟ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯌꯣꯠꯄꯤ ꯍꯨꯏ ꯊꯥꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯕꯗ ꯇꯝꯐꯥꯋꯥꯡꯂꯣꯟꯅ ꯃꯍꯥꯛꯀꯤ ꯉꯁꯤꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣ ꯎꯆꯦꯛ ꯃꯌꯥ ꯄꯥꯏꯕ ꯉꯝꯗꯅ ꯄꯥꯏꯗꯨꯅ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯏꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯥꯡꯊꯅ ꯑꯁꯤꯗꯗꯤ ꯀꯞꯄꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯌꯥꯝ ꯁꯥꯡꯊꯅ ꯏ ꯍꯥꯏꯕꯁꯤꯃꯁꯨ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯏꯀꯣ ꯄꯣꯏꯟ 5 ꯑꯗꯩ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯑꯗꯒꯤ ꯑꯗꯒꯤ ꯋꯥꯍꯩꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯁꯤꯟꯅꯕ ꯌꯦ ꯑꯣ ꯅꯆꯤꯡꯕ ꯋꯥꯇꯞꯁꯤꯡ ꯇꯞꯁꯤꯟꯗꯨꯅ ꯏꯔꯛꯏ ꯍꯥꯏꯕ ꯀꯣ ꯋꯥꯍꯩ ꯃꯄꯥꯡꯒꯜ ꯀꯟꯁꯤꯟꯅꯕ ꯌꯦ ꯑꯣ ꯇꯞꯁꯤꯟꯗꯨꯅ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗ ꯏꯔꯛꯑꯦ ꯑꯣ ꯀꯩꯅꯣꯁꯤꯗ ꯍꯥꯏꯁꯦ ꯂꯃꯣꯛꯅꯔꯨꯑꯣ ꯍꯥꯏꯔꯨꯑꯣ ꯄꯥꯎꯃꯦꯂꯨꯑꯣ ꯀ ꯍꯥꯏꯔꯤꯁꯤꯡꯁꯦꯀꯣ ꯍꯥꯏꯗꯕꯔꯥ ꯀ ꯍꯪꯉꯤ ꯁꯤꯁꯦ ꯄꯣꯏꯟ ꯁꯤꯗꯩꯁꯤꯗ ꯄꯣꯏꯟ 5 ꯂꯩꯔꯦ ꯁꯤꯗ 3 ꯂꯩꯔꯦꯀꯣ ꯑꯦꯛꯖꯥꯝꯄꯜꯒ ꯄꯤꯔꯒ ꯑꯗꯨꯝ ꯁꯤ 10 ꯃꯥꯔꯛꯀꯤ ꯑꯗꯨꯝ ꯏꯕ ꯌꯥꯔꯦ ꯂꯣꯟ ꯅꯩꯅꯕꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯩ ꯃꯦꯇꯔꯤꯌꯦꯜ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯔꯛꯈꯤꯒꯦꯀꯣ ꯁꯤ ꯅꯠꯇꯕ ꯃꯦꯇꯔꯤꯌꯦꯜ ꯈꯔꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯎꯔꯤꯕ ꯁꯃꯥꯖꯀꯤ ꯃꯁꯛ ꯁꯃꯥꯖꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯨꯟꯅ ꯈꯨꯟꯗꯥꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯃꯩꯇꯩ ꯈꯨꯃꯟ ꯍꯩꯔꯦꯝ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯝꯕ ꯆꯥꯔꯧ ꯃꯧꯅꯔꯝꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯆꯥꯔꯧ ꯃꯧꯅꯔꯝꯕ
adagi sa lan kanba samasa ama oina uramibako si point idayda point ahum adum leigare adagi ningthau punamaki matakta lei ningthau sina angamba oi ningthauna landa bachatnaba honaba matamna manai masan mana haidi mana haibada yadaba mana masan yam yaudebako mana masana lo yaibako ningthau adagi lan taba chatpa ningthausina lan yam pamami haitare ko lan tarami adagi ningthau masense longna haidi mai machaga longna khona ba adu mayam singdo adum loi haiba yareko adagi amukna yengthiba amukna nungsinaba adumaina tawnaba mayam am yawiko adagi ijat kidamak laman kidamak lan tawnaba adugumasu mayam am yawi adugi lan gi matangduda nangna oinama adum sagatpa yare oinama ni adum ko adagi lamdam sida leramba mi kanglom singche ningthau pandana leitharamba lamsing adugi lamkhai sa lan lakpa yengnaba kai hai saduna lamkhai ngaklami ko kai saba haibdi yum macha akoigi yengnaba mi kano saraga haidi kai haini lamkhai ngakpadani ko kai sanaba chatpada moi mi sigiba kaino character ani yawgidana kanogi maitai ni tawge ko aduni sidai sa haise waithauda kai saraga leiba adagi thilakpa matamda mafamduda yawrakana thilakpa matamda maduda haraga moi pau piallaga hadi asiba masa thilaidana ko like samphabiga koigi wanganglon gi asiba tampa wanglon gi asiba masa thilakpa matamda adu mafamduda yawna thilaga noi lawjagro noi pu lawru law ka hainaidana ko aduduni ko hadi ngamkhai phajana ngaknarambado aduduni adigi asibagi thoram pareng phajana pangthoami asiba ja anirak phomdana tꯧꯕꯒꯤ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯀꯥꯏ ꯁꯥꯗꯨꯅ ꯀꯨ ꯄꯨꯕ ꯀꯥꯏꯗ ꯐꯤꯔꯥꯜ ꯆꯦꯞꯅ ꯊꯦꯠꯄ ꯄꯨꯡ ꯊꯤꯟꯗꯨꯅ ꯀꯣꯔꯤ ꯊꯔꯥꯏꯆꯤ ꯈꯣꯡꯗꯨꯅ ꯐꯨꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯑꯅꯤꯔꯛ ꯐꯨꯝꯕꯒꯤ ꯆꯍꯤ ꯐꯥꯔꯛꯑꯒ ꯑꯁꯤꯕ ꯃꯁꯥꯗ ꯂꯩꯕꯥꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯃꯪ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯑꯁꯤꯕ ꯃꯀꯣꯟꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯃꯅꯨꯡꯗ ꯂꯨꯄꯥ ꯍꯥꯞꯂꯒ ꯁꯅꯥꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡ ꯃꯤꯠ ꯃꯆꯤꯟ ꯅꯥꯅ ꯆꯤꯡꯕ ꯁꯦꯝ ꯁꯥꯔꯕ ꯑꯃꯨꯛ ꯐꯨꯝꯕ ꯁꯦꯀꯦꯟꯗꯔꯤ ꯕꯦꯔꯤꯌꯔ ꯀꯣ ꯆꯠꯅꯕꯤ ꯂꯩꯔꯝꯕ ꯊꯦꯡꯅꯩꯀꯣ ꯁꯤ ꯑꯗꯨꯝ ꯐꯖꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯅꯤꯀꯣ ꯃꯥꯅ ꯄꯤꯔꯤꯁꯦ ꯅꯤꯡꯊꯧ ꯌꯣꯜꯂꯣꯟꯅꯕꯒꯤ ꯂꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯅ ꯂꯧꯅꯗꯨꯅ ꯑꯐꯕ ꯃꯔꯤ ꯁꯥꯒꯠꯅꯕ ꯑꯗꯨ ꯅꯤꯡꯊꯧ ꯃꯁꯦꯜ ꯂꯧꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯅꯔꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕꯒꯤꯅꯤ ꯀꯣ adagi maiba maibigi chanabi mang changbagi chanabi ko lai khorambagi chanabi myam amsu leidana ko mang changbagi adagi phisalon sa sinpham myam amsu tawba ui tawrami adagi nga phabagi hi tonga chanabagi adagi adagi kaidawai ningthaugi tongan hi mai gi tongan hi leijaidana ko hi maminga thondana ka tawjaidana ko karamba hi no ko hangnadana ka tawidana ko adagi hi gi akoibada phamba ningthau na lan chatpa matamda ningthaugi akoibada ga haidi kana leiba manai masan kyam leiba ko adugumba ka dawma tawdana adagi harau kumai pangthokpadani natra harau kumai pangthokpadani manau pan harau kumai pangthokpada kagi firon dress se charaga kholaga leiga chindana khotanaga jagoi saba khotpa tawbado adugi matang jam yawidana ko adugi dusu iba yai ko ai myamam iba yagre si kata nate ko mana khara puthombai wani this is very adi yamna mark tugi matung ini idoini adagi si myam se iraga atopa khara judum hapchala su yai ko mark tugi matung ina mark 20 piraga di khara dum hapchalam su yai nangna bi ibo aduni maru se ko nangna bi iba si myam sikse ire hairagasu ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯪꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯑꯃ ꯃꯋꯥ ꯂꯧꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯔꯛꯁꯤꯗꯤ ꯁꯤꯗꯒꯤ ꯏꯔꯧ ꯂꯧꯕ ꯌꯥꯔꯦꯀꯣ ꯂꯣꯟꯒꯤ ꯃꯇꯥꯡ ꯍꯥꯏꯔꯣ ꯑꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯐꯖꯅ ꯈꯪ ꯇꯥꯔꯒꯗꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯏꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯏꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯀꯔꯦꯛꯇꯔꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯊꯋꯥꯟ ꯊꯥꯕꯒꯤ ꯀꯔꯦꯛꯇꯔ ꯊꯋꯥꯟ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯃꯩꯗꯤꯡꯉꯨ ꯈ꯭ꯔꯤꯁꯇꯥब्ꯗ 1134 ꯗꯒꯤ 12kunthra ꯐꯥꯎꯕꯗ ꯆꯍꯤ 33 ꯀꯣ ꯆꯨꯞꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯀꯔꯦꯛꯇꯔꯗꯣ ꯍꯥꯏꯔꯅꯤ ꯊꯋꯥꯟ ꯊꯥꯕ ꯍꯥꯏꯅ ꯀꯧꯈꯤꯕ ꯀꯣ ꯃꯥꯒꯤ ꯊꯋꯥꯟ ꯊꯥꯕ ꯍꯥꯏꯅ ꯀꯧꯈꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯇꯦꯂꯣꯡ ꯇꯦꯛꯄ ꯋꯥꯀꯥꯎꯗꯕ ꯍꯥꯏꯅꯁꯨ ꯃꯤꯡꯒꯧꯅꯩ ꯀꯣ ꯃꯥꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯥꯒꯤ ꯀꯔꯦꯛꯇꯔꯗꯣ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯇꯤꯍꯥꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯋꯥꯛꯃꯥ ꯑꯏꯕꯒꯤ ꯀꯜꯄꯅꯥ ꯁꯛꯇꯤ ꯍꯥꯞꯇꯨꯅ ꯏꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯨꯛꯅꯦꯕꯨꯗꯤ ꯍꯥꯏꯖꯔꯒꯁꯨ ꯂꯤꯇꯔꯦꯆꯔꯒꯤ ꯄꯣꯠ ꯈꯔ ꯍꯥꯞꯆꯜꯂꯒ ꯑꯏꯕꯅꯤ ꯏꯔꯝꯃꯤ ꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗꯣ ꯃꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯥꯟꯗꯣ ꯑꯣꯏꯔꯣꯏꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯕꯗꯣꯀꯣ ꯑꯗꯒꯤ ꯃꯤꯍꯧꯕ ꯂꯝꯗꯝ ꯆꯥꯎꯕ ꯀꯔꯥꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕꯅꯆꯤꯡꯕ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯀꯌꯥ ꯍꯥꯞꯇꯨꯅ ꯏꯔꯝꯃꯤ ꯀꯣ ꯑꯗꯨꯅꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯏꯕꯒꯤ ꯃꯑꯣꯡꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯏꯕꯁꯦ ꯅꯤꯡꯊꯧ ꯊꯥꯒꯠꯂꯒ ꯅꯤꯡꯊꯧꯁꯤꯕꯨ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯂꯒ ꯏꯔꯛꯄ ꯉꯥꯛꯇꯅꯤꯀꯣ
ꯃꯥꯒꯤ ꯂꯤꯡꯖꯦꯜ ꯐꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯏꯔꯦ ꯂꯥꯏꯛ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏ ꯇꯧꯕ ꯃꯤ ꯍꯥꯠꯄꯗ ꯍꯥꯠꯅꯤꯡꯗꯕ ꯀꯣ ꯑꯗꯒꯤ ꯂꯤꯡꯖꯦꯜ ꯐꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯁꯩꯊꯥꯕ ꯃꯇꯝꯗ ꯏꯔꯝꯃꯤꯕꯀꯣ ꯍꯥꯏꯗꯤ ꯎꯆꯦꯛꯀꯨꯝꯅ ꯎꯆꯦꯛ ꯆꯥꯝꯃ ꯐꯥꯗ꯭ꯔꯤꯃꯈꯩ ꯃꯌꯨꯝꯗ ꯍꯟꯗꯕꯒꯤ ꯁꯥꯊꯤꯔꯤꯕ ꯎꯆꯦꯛꯀꯨꯝꯕ ꯁꯥꯐꯝ ꯂꯥꯟꯐꯝ ꯂꯥꯟꯐꯥ ꯆꯥꯝꯃ ꯐꯥꯗ꯭ꯔꯤꯃꯈꯩ ꯃꯌꯨꯝꯗ ꯍꯟꯗꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯎꯄꯃꯥ ꯇꯧꯔꯤ ꯀꯣ ꯎꯄꯃꯥꯒꯁꯦ ꯍꯥꯏꯗꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩ ꯄꯥꯔꯔꯣꯏꯒꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯣꯠꯁꯦ ꯑꯩ ꯄꯤꯔꯛꯑꯒꯦꯕ ꯑꯗꯨꯒ ꯅꯣꯏꯅ ꯈꯔꯁꯨ ꯄꯥꯖꯔꯣ ꯍꯣꯏ ꯃꯩꯇꯩ ꯃꯌꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯐꯪꯕꯅꯤꯀꯣ ꯂꯥꯏꯔꯤꯛꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯐꯪꯕꯅꯤ ꯂꯥꯏꯔꯤꯛꯁꯦ ꯑꯣꯏꯅ ꯂꯩꯕꯤꯌꯣꯕ ꯊꯧꯗꯥꯝ ꯑꯆꯧꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯤꯗꯤ ꯖꯁ ꯑꯁꯤꯗꯤ ꯀꯗꯥꯏꯗ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯕꯠ ꯌꯨꯇ꯭ꯌꯨꯕ ꯑꯗꯒꯤ ꯀꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯕꯅ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯇꯦꯕ꯭ꯂꯦꯠꯇ ꯇꯧꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯉꯝꯗ꯭ꯔꯦ ꯕꯠ ꯌꯥꯎꯐꯝꯗꯨꯗꯤ ꯑꯩ ꯇꯥꯛꯑꯦꯕꯀꯣ ꯌꯥꯎꯐꯝ ꯁꯤ ꯌꯥꯎꯏ ꯈꯣꯠꯂꯤꯀ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯁꯝꯐꯥꯕꯤ ꯂꯧꯕ ꯁꯝꯐꯥꯕꯤ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯍꯥꯞꯆꯤꯜꯂꯛꯑꯦ ꯑꯗꯒꯤ ꯃꯁꯥꯃꯛꯒꯤ ꯇꯥꯂꯣꯏꯗꯣ ꯍꯥꯠꯄ ꯉꯝꯕꯒꯤ ꯃꯊꯧꯅꯥꯗꯣ ꯂꯩꯗꯅꯀꯣ ꯃꯊꯧꯅꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯀꯤꯂꯤꯡꯅꯤꯀꯣ ꯂꯤꯡꯖꯦꯜ ꯈꯥꯕ ꯇꯝꯊꯤꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯀꯣ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯁꯦ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯅ ꯀꯧꯈꯤꯕꯒꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯦꯀꯣ ꯃꯤ ꯂꯣꯏꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯂꯨꯍꯣꯡꯈꯤꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏ ꯎꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏꯗꯨꯗꯤ ꯎꯟꯈꯤꯅꯨ ꯍꯥꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯎꯟꯒꯦ ꯁꯦꯂꯣꯏ ꯆꯤꯡꯃꯥꯏ ꯑꯃ ꯎꯟꯒꯦꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯈꯨꯃꯟꯗꯤ ꯂꯝ ꯌꯥꯝ ꯀꯔꯥꯝꯕꯅꯤ ꯃꯣꯏ ꯂꯝꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯝ ꯄꯤꯔꯨꯅꯨꯅ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯄꯤꯈꯤꯗꯦꯗꯅꯀꯣ ꯑꯗꯣ ꯆꯤꯡꯗꯣ ꯎꯟꯒꯦ ꯇꯧꯕꯗꯨꯗꯒꯤ ꯃꯃꯤꯡꯁꯦ ꯂꯧꯔꯒ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯍꯥꯏꯗꯤ ꯀꯧꯈ꯭ꯔꯤꯅꯤ ꯍꯥꯏꯔꯤꯅꯤꯀꯣ ꯁꯤꯗꯩꯁꯤꯗꯀꯣ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯀꯧꯈꯤꯕꯒꯤ ꯃꯥꯒꯤ ꯃꯔꯝꯗꯨꯁꯨ ꯁꯤꯗꯩꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯂꯃꯟ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗ ꯂꯥꯟꯗꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯍꯥꯏꯅ ꯀꯧꯈꯤ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯩꯔꯦꯝ ꯈꯨꯟꯖꯥꯗꯒꯤ ꯂꯥꯟ ꯍꯜꯂꯛꯄꯗ ꯈꯨꯃꯟ ꯃꯩꯗꯤꯡꯉꯨꯅ ꯍꯥꯠꯅꯕ ꯁꯔꯧ ꯁꯤꯟꯈꯤ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯗꯨ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯈꯪꯂꯗꯨꯅ ꯍꯩꯔꯦꯝ ꯌꯦꯡꯉꯣ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯆꯥ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯝꯃꯦꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯏꯗꯧ ꯅꯠꯇꯦꯕ ꯂꯣꯏꯅꯃꯛ ꯏꯔꯗꯤ ꯄꯔꯤꯈꯥꯗ ꯑꯝꯇ ꯅꯪꯉꯔꯣꯏꯕꯀꯣ ꯕꯠ ꯄꯣꯏꯟꯇꯨꯗꯤ ꯏꯌꯣꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯄꯥ ꯊꯋꯥꯟ ꯊꯥꯕꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯏꯅꯤꯅ ꯊꯋꯥꯟ ꯊꯥꯕꯅ ꯇꯧꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯍꯥꯏꯗꯤ ꯊꯋꯥꯟ ꯊꯥꯕꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯠꯀꯦ ꯇꯧꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯣ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯈꯤꯗꯅꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯎꯠꯂꯤꯗꯅꯀꯣ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯔꯅꯤ ꯈꯪꯕꯗꯒꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯂꯛꯏꯗꯅꯀꯣ ꯑꯗꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯈꯝꯕꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏ ꯃꯥꯁꯦ ꯑꯗꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯈꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯦꯂꯦꯁ ꯀꯥꯕꯗꯨꯅꯤꯀꯣ ꯖꯦꯂꯦꯁ ꯀꯥꯕꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯩꯗꯤꯡꯉꯁꯤ ꯅꯨꯄꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯆꯣꯞꯄ ꯍꯥꯏꯗꯣꯏꯔꯥ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯋꯥꯡꯂꯣꯟꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗ ꯊꯥꯖꯉꯩꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯟꯄꯣꯠ ꯑꯣꯏꯅ ꯁꯅꯥ ꯂꯤꯐꯥꯡ ꯑꯃ ꯀꯥꯎꯔꯝꯗꯨꯅ ꯇꯣ ꯂꯧꯕ ꯂꯥꯛꯄꯤ ꯈꯨꯃꯟ ꯆꯅꯨ ꯂꯩꯃ ꯀꯨꯆꯨ ꯀꯣꯏꯕꯤꯗꯣ ꯀꯨꯆꯨ ꯀꯣꯏꯕꯒꯤ ꯃꯔꯤꯁꯨ ꯑꯃꯨꯛ ꯂꯩꯅꯔꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯍꯩꯔꯦꯝꯗ ꯂꯩꯅꯔꯝꯕ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯉꯣꯜ ꯀꯣ ꯇꯣꯏꯕꯤꯆꯝ ꯅꯤꯉꯣꯜ ꯑꯔꯣꯡ ꯇꯣꯏꯕꯤꯆꯝ ꯅꯤꯉꯣꯜ ꯍꯥꯏꯔꯤꯁꯤꯁꯨ ꯃꯥꯒꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯁꯥꯏꯠꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯃꯩꯗꯤꯡꯉꯨ ꯊꯋꯥꯟ ꯊꯥꯕ ꯁꯥ ꯂꯥꯟꯗ ꯊꯧꯅꯥ ꯐꯕꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯂꯤꯆꯠ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯁꯛꯇꯝꯁꯨ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯩ ꯃꯇꯨꯡ ꯏꯟꯅ ꯃꯩꯗꯤꯡ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯂꯣꯏꯅꯅ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯑꯉꯝ ꯑꯊꯧꯒ ꯃꯌꯥꯝꯒ ꯌꯨ ꯂꯥꯟꯅꯗꯨꯅ ꯊꯛꯃꯤꯟꯅꯕ ꯁꯤꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯎꯠꯍꯜꯂꯤꯀꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯩꯗꯤꯡꯉꯨꯁꯦ ꯀꯣ ꯃꯩ ꯂꯤꯡꯗꯨꯅ ꯁꯦꯟꯕꯨꯡ ꯊꯤꯟꯗꯨꯅ ꯍꯨꯌꯦꯟ ꯂꯥꯟꯊꯥꯔꯝꯂꯗꯨꯅ ꯃꯅꯥꯏ ꯍꯥꯏꯗꯤ ꯂꯥꯟꯐꯝꯗꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯦꯕ ꯃꯥꯅ ꯁꯤꯜ ꯂꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯂꯥꯟ ꯇꯥꯕ ꯃꯇꯝꯗ ꯈꯨꯃꯟ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯟ ꯊꯦꯝꯃꯒ ꯎꯠꯊꯣꯛꯍꯜꯂꯒ ꯍꯥꯠꯂꯤꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯥꯏꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯃꯅꯥꯏꯁꯤꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩ ꯃꯅꯥꯏꯁꯤꯡꯁꯤꯅ ꯁꯤꯕ ꯀꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯒꯤ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯁꯣꯏꯕꯅ ꯋꯥꯡꯉꯂꯣꯝ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯨꯛ ꯅꯩꯅꯔꯁꯤꯀꯣ ꯋꯥꯡꯉꯂꯣꯝ ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯣ ꯌꯥꯝꯅ
ꯆꯤꯡꯈꯩ ꯊꯥꯟꯕꯤꯁꯤꯗꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯁꯨ ꯄꯩꯈꯥꯗ ꯑꯗꯨꯝ ꯇꯣꯏꯅ ꯍꯪꯉꯤꯕ ꯀꯦꯔꯦꯛꯇꯔꯅꯤ ꯃꯄꯥ ꯃꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒ ꯃꯆꯥ ꯂꯩꯗꯣꯏꯅꯤ ꯃꯆꯥ ꯑꯅꯤ ꯂꯩꯗꯣꯏꯅꯤꯀꯣ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯑꯗꯒꯤ ꯃꯥꯅ ꯃꯄꯥ ꯀꯟꯈꯤꯕꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯅꯤ ꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯥꯅ ꯍꯥꯏꯖꯕ ꯇꯥꯗꯕꯤꯗ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯆꯤꯡꯈꯥ ꯊꯥꯟꯕꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯍꯩꯔꯦꯟ ꯇꯨꯜꯁꯤ ꯃꯄꯥ ꯀꯟꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤ ꯃꯥꯅ ꯍꯩꯁꯤꯡꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯟ ꯄꯨꯟꯁꯤꯕꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣꯟ ꯄꯨꯟꯁꯤꯕꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯆꯥ ꯂꯩꯔꯤ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒ ꯑꯩꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯨ ꯅꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤꯀꯣ ꯃꯥꯕꯨ ꯍꯥꯠꯇꯅꯕꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯈꯨꯃꯟ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯈꯨꯃꯟꯅꯤ ꯃꯍꯥꯛꯀꯤ ꯔꯥꯖꯄꯛꯇꯤ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯋꯥꯉꯂꯣꯟ ꯑꯁꯤ ꯈꯨꯃꯟ ꯂꯩꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯃꯣꯝꯕꯨ ꯂꯨꯅ ꯇꯧꯖꯕ ꯃꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯄꯥ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥ ꯊꯋꯥꯏ ꯊꯥꯔꯁꯨ ꯃꯄꯥꯗꯤ ꯀꯜꯂꯝꯃꯤꯗꯅꯤꯀꯣ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯅ ꯄ꯭ꯔꯤꯇꯨ ꯚꯛꯇꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯄꯥ ꯅꯨꯡꯁꯤꯕꯒꯤ ꯚꯛꯇ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯛꯇꯤ ꯆꯦꯟꯕ ꯑꯗꯒꯤ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯃꯁꯨꯅꯦꯕꯀꯣ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯍꯥꯏꯗꯤ ꯍꯩꯁꯤꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯀꯔꯤ ꯃꯔꯝꯒꯤ ꯃꯄꯥ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯋꯦ ꯅꯣꯏꯅ ꯊꯤꯡꯕ ꯉꯝꯍꯧꯗꯕꯅꯤ ꯑꯩꯒꯤꯗꯤ ꯑꯩ ꯏꯄꯥ ꯀꯧꯔꯨꯁꯨ ꯍꯥꯏꯕ ꯀꯧꯔꯦ ꯀꯣ ꯏꯄꯥꯗ ꯂꯥꯛꯑꯒ ꯅꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯕ ꯋꯥꯗꯣ ꯇꯧꯕꯇꯕꯨ ꯅꯣꯏꯅ ꯊꯤꯡꯕ ꯉꯝꯍꯧꯗꯕꯅꯤ ꯍꯥꯏꯅ ꯃꯣꯏꯗ ꯑꯣꯏꯅ ꯃꯔꯥꯟ ꯁꯤꯖꯜꯂꯤꯗꯅꯀꯣ ꯃꯥꯗꯣ ꯑꯔꯥꯟꯕ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯎꯠꯊꯣꯛꯏꯗꯅ ꯃꯗꯨꯁꯨ ꯃꯥꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕꯩꯅꯤꯀꯣ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯇꯝꯐꯥ ꯋꯥꯡꯂꯣꯟ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯀꯦꯔꯦꯛꯇꯔ ꯆꯔꯤꯇ꯭ꯔ ꯍꯟꯖꯤꯜꯂꯤꯀꯣ ꯑꯩ ꯑꯅꯤꯔꯛ ꯁꯨꯔ ꯃꯥꯅ ꯆꯔꯤꯇ꯭ꯔ ꯁꯤꯗ ꯁꯨꯃꯥꯏꯅ ꯅꯩꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯅꯦ ꯃꯔꯨ ꯑꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯔꯤꯁꯔꯁ ꯄꯦꯄꯔ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄꯥꯕꯗ ꯁꯤꯗꯒꯤ ꯆꯔꯤꯇ꯭ꯔ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯆꯤꯡꯈꯩ ꯊꯥꯟꯕꯤꯒꯤ ꯆꯔꯤꯇ꯭ꯔ ꯑꯗꯒꯤ ꯊꯋꯥꯟ ꯊꯥꯕꯒꯤ ꯆꯔꯤꯇ꯭ꯔ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯁꯣꯁꯥꯏꯇꯤ ꯁꯃꯥꯖꯀꯤ ꯃꯁꯛ ꯂꯣꯟ ꯌꯥꯎꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯩꯅꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯉꯁꯥꯏ ꯄ꯭ꯔꯤꯚꯤꯌꯁ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯤꯁꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃꯅꯤ ꯁꯤꯁꯤꯅ ꯔꯤꯁꯔꯁ ꯄꯦꯄꯔꯗꯒꯤ ꯑꯩꯅ ꯂꯧꯊꯣꯔꯛꯄꯅꯤꯀꯣ ꯔꯤꯁꯔꯁ ꯄꯦꯄꯔꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯁꯤꯗꯤꯁꯨ ꯍꯥꯏꯐꯦꯠ ꯑꯩ ꯌꯦꯡꯉꯝꯒꯦ ꯍꯥꯏꯗꯤ ꯂꯝꯃꯤꯠꯂꯣꯟ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯑꯃꯁꯨꯅꯦꯕ ꯃꯥꯁꯦ ꯂꯝꯃꯤꯠꯂꯣꯟ ꯌꯥꯝ ꯌꯥꯎꯈꯤꯗꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯈꯤꯕ ꯀꯣ ꯍꯥꯏꯗꯤ ꯂꯝꯃꯤꯠꯂꯣꯟꯗ ꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯅꯣꯡꯌꯥ ꯀꯣꯡꯒꯥꯏꯄꯨꯡ ꯆꯤꯡꯂꯦꯟ ꯌꯥꯏꯕ ꯀꯥꯏ ꯂꯝꯂꯦꯟ ꯀꯣꯏꯁꯤꯜ ꯀꯌꯥꯒ ꯍꯥꯏꯔꯤꯕ ꯂꯝꯃꯤꯠꯂꯣꯟ ꯌꯥꯝ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯏꯔꯤꯁꯦ ꯂꯝꯃꯤꯠꯂꯣꯟ ꯃꯌꯥꯝꯗꯨꯅꯤꯀꯣ ꯅꯦꯛꯁꯇ ꯑꯗꯒꯤ ꯀꯔꯤ ꯑꯀꯜ ꯑꯊꯧꯒꯤ ꯃꯁꯛ ꯃꯌꯥꯝ ꯑꯃꯁꯨ ꯎꯠꯂꯦ ꯍꯥꯏꯅ ꯁꯤꯗ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯑꯀꯜ ꯑꯊꯧ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯂꯥꯏꯛ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯑꯀꯜ ꯑꯊꯧꯅꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯟ ꯊꯦꯝꯃꯒ ꯈꯨꯃꯟ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯔꯛꯄꯗꯨꯁꯨ ꯑꯀꯜ ꯑꯊꯧꯗ ꯆꯤꯡꯗꯣꯏꯅꯤ ꯀꯣ ꯃꯅꯥꯏ ꯑꯃ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯀꯩꯅꯣ ꯊꯋꯥꯟ ꯊꯥꯕꯒꯤ ꯃꯅꯥꯏꯁꯤꯡꯗ ꯃꯊꯪ ꯃꯊꯪ ꯃꯅꯥꯏ ꯄꯜꯂꯕꯗ ꯅꯨꯄꯤ ꯁꯥꯔꯒ ꯄꯥꯎ ꯂꯧꯔꯨꯕ ꯁ꯭ꯄꯥꯏꯗꯨꯁꯨ ꯑꯗꯨꯁꯨ ꯃꯊꯧꯅꯥ ꯂꯩꯕ ꯆꯤꯡꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯤꯡꯊꯧ ꯈꯨꯃꯟ ꯍꯩꯔꯦꯝꯗ ꯂꯥꯟꯗꯥꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯍꯤ ꯍꯣꯟꯕ ꯍꯤꯅꯥꯎ ꯃꯅꯤꯡꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯗꯅ ꯃꯥꯅ ꯆꯤꯡꯈꯩ ꯊꯥꯟꯕꯤꯅ ꯃꯈꯨꯠ ꯂꯣꯟꯅ ꯈꯜꯂꯛꯑꯦ ꯆꯠꯂꯍꯧꯔꯁꯦꯅ ꯆꯠꯂꯒ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯧꯗꯣ ꯀꯜꯍꯧꯔꯤꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯠ ꯃꯆꯥ ꯃꯆꯥ ꯍꯩꯁꯤꯡꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯗꯅ ꯋꯥꯔꯤꯗ ꯑꯗꯨꯝ ꯃꯌꯥꯝꯁꯤꯡꯗꯨꯅꯤꯀꯣ ꯑꯀꯜ ꯑꯊꯧꯒꯤ ꯃꯁꯛ ꯍꯥꯏꯁꯦ ꯑꯀꯜ ꯑꯊꯧ ꯃꯁꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯂꯧꯈꯠꯄ ꯌꯥꯏ ꯃꯅꯥꯏ ꯃꯌꯥꯝꯁꯤꯡꯗꯣ ꯏꯕ ꯌꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒꯤꯗꯁꯨ ꯌꯥꯎꯏ ꯑꯗꯣꯟ ꯄꯨꯟꯁꯤꯕꯒꯤꯗꯁꯨ ꯃꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯀꯩꯅꯣ ꯃꯩꯇꯩ ꯅꯤꯡꯊꯧ ꯐꯥꯅꯕꯒꯤꯗꯃꯛꯇ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗꯒ ꯂꯣꯠꯇꯅꯒ ꯂꯩꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟ ꯆꯠꯂꯒ ꯀꯩꯅꯣꯗ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯍꯥꯏꯗꯤ ꯂꯥꯟ ꯊꯦꯝꯃꯒ ꯂꯩꯔꯝꯕꯗ ꯃꯣꯏ ꯑꯅꯤ ꯃꯅꯥꯏ ꯑꯅꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤ ꯑꯀꯟꯕ ꯑꯅꯤ ꯍꯥꯠꯈꯤꯕꯗꯣ ꯃꯉꯛ ꯀꯛꯊꯠꯂꯒ ꯀꯣ ꯑꯗꯨꯒꯇꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤ ꯃꯃꯤꯡꯁꯤꯡꯗꯣ ꯈꯔ ꯐꯥꯖꯤꯜꯂꯒ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯏꯊꯣꯛꯑꯒꯗꯤ ꯑꯀꯜ ꯑꯊꯧꯒꯤ ꯃꯁꯛ ꯎꯠꯂꯨ ꯃꯁꯛ ꯎꯠꯂꯤꯀ ꯍꯥꯏꯕꯒꯤ ꯑꯟꯁꯔꯗꯣ ꯈꯨꯝꯕ ꯌꯥꯅꯤꯀꯣ ꯆꯥꯔꯧ ꯃꯧꯔꯧꯅꯕꯒꯤ ꯋꯥꯔꯤꯗ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯌꯥꯎꯔꯦ
sida sumana si research paper digi larik ni ko research paper digi di ai lani thajade si publish tawraba research paper nga tani ko ado publish tawraba research paper ni sida da lani thajade ko mina research tawre ni adu su research paper chu MU dagi fonga pa research paper nga tani ko PhD tawraba mina ponga iba research paper ni paraga ponga pa nga tani koina yam hena manungda ka hani aina haizani musiko aisu pa aina resource katang ula ise kai gina haragati aina ithoroga note se oina pithorapa matamdadi aina semjan sajan mayam malani ko ade semjan sajaba malani but tawda aigi di ai isana aigi isagi note semjabado aina sillaga ithoksarakani ko ado ai adu do lale haraga su sigi research paper sidi lale habi yaroi ko adu duna amma aina haizani muse material se thiyo ba thiraga phangmani ko ado aina su khara sida su thire dana ko no help oina ba ado iriba sida ira iba aina thiraga puthore ba mayam sikse phangi short ganga da loina ma phangmani research paper adigi MU library da chalaga thira su dum phangi smaina ado thiraga adi mark manga tara dugi aina sise important oibido khatane locally se adi sidegi henba research paper mayam am leba like mayam am so leba ko ado पाबे आई नहीं ने बट तो एग्जाम फोकस होय एग्जाम सिदी एग्जाम की दमक पाबने को आई दो हेना सिदी रिसर्च तौगे हाइना पाब नते को अचुम चुम द मैम में यारम बसु याई बट तो और एग्जाम की क्वेश्चन दो खुमग लोरे ngasai क्वेश्चन आइना टॉपिक परेंग अमा पीगिबदो अदु खुमग ngam यारे लाइक अदगी अकल अथौ सिंग जु सिदसु यारे को अकल अथौ की वारी मैम अमा यारे आइनु से हाइगेदनी लमिट लोन को दगी amaiba amaibigi wari sida yar ko amaiba amaibina luhongba ko adagi awon pot unbagi chanebi ko se adagi chingnaningai oba maramda siba taragedi amaiba amaibi ko roga laing ba aduduni ko luhongbagi masa chelak baidi luhongba se kamai tawre sida haina singna na longna ba masa masa yana duna senduna longna ba nupi munduna longna bagi leina bagi lanpha oina puraklaga longna leina bagi sumai tawba mayam yarami aduda thawan thabadadi haina singna raga longna manga tani ko haina singna ba ko adagi kadore asiba thin bagi chanabi asiba thimani mama mapur shiragadi asiba thinbagi chanabi ade asiba thinbeda phiral chepna thetpa ko adagi mayam am like research paper digi ina screenshot lok thorpani ka sise adagi asibagi thauram pangthokpa hai tare ko kari kari tawra pangthoi asibase phomba ani rak thokna phomba khotpa adu masisina culture gi oidoni ko adagi karen ka jau ku da ningol ka da thamba kare ka jau ku da hapa asibase ko pura aga adagi asiba phomba ani rak phomba gi chanabi ko adagi si thawan thaba hiran lo yawni ko adagi loan naina bada loan sida su leire like double synonyms ko adi one manaba adi one artha manaba synonyms ani hai tare ko adugumba artha manaba synonyms ani se punna punna seasonable like examples like wangam panthong ningai wangam pai thinonggi bu haya launa saitha saithirake ko thanga laiwa laiba watha ching karang laiba waring ching ka haidis ko thawan thaba hirangida dagi kano dasu lare asi lengmada asoi angam ngapi nam mikau thogon ba su ai mamang da su nei nagre ko sida su haidis ni ko mikau thogon bagi yawi kholi kai ko ado example sida su piri ni mikau thogon bagi ko tawan thabada laren aina hayi yudang balang ching thogon ba kan tawra tawris example se piri su ai piri su yai but yawi ha bidi point ta fazana hairam ko adagi tawan thabada ko hi sijina rambagi asi mamang da su nei nagre se ko ado story ni sibadi ko adagi ko thawan thabagi akanbagi character mai character du su sida lere ko isi se pirake ko pdf se ai scan dora pirake kan pdf science ne asigi kan usa pirake ko loira se sa atopa lere khara su lere ko ina scan to saba sida su lere ko si si para su ai but henjale yame hujiki duna dum khumba ngamrani na khale point every point ko dima ko aigi wakandadi yamna live nam budi khanganu but ko answer jing si khumba ngam bagi chang dadi material se lei ba dum thawan thaba hiran gi se answer gi material se dum lei ba fasana adu na lari atopa su mam lei hoi ko ai ni MU library da khatana te ina chang ise central library ko imphal da lei central library da su ai chang ga yeng jare ko ado yam hena adu dai da matam mangan da na lei ro bagi su kana badi lei ponte so ai na jening se thawan thaba hiran ko thawan thaba hiran se पागे हारे तारगदी सिसे थवान थाबा हिरन से कि मान हंगिबा क्वेश्चन ममान प्रीवियस इयर सेलिबा क्वेश्चन से सिगे आंसर से खुम्बा आदि प्रैक्टिस तो वाइ ताने खुम्बा को अदुतुगा
ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯤꯕꯣꯕꯀꯣ ꯁꯤꯁꯦ ꯈꯨꯝꯕ ꯑꯗꯨꯗꯨꯒ ꯃꯁꯤꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯟꯁꯥꯔꯁꯦ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕ ꯑꯗꯨꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯕ ꯑꯗꯨꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯕ ꯁꯥꯟꯅꯕ ꯏꯔꯀꯥꯟꯗ ꯁ꯭ꯄꯤꯠ ꯂꯩꯅ ꯏꯕ ꯀꯣ ꯁ꯭ꯄꯤꯠ ꯂꯩꯅ ꯏꯕ ꯀꯣ ꯑꯗꯨꯗꯨꯒ ꯁ꯭ꯄꯤꯠ ꯂꯩꯅ ꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯄꯤꯠ ꯂꯩ ꯇꯥꯔꯒꯗꯤ ꯑꯟꯁꯥꯔꯁꯤ ꯃꯥꯔꯛ ꯐꯪꯅꯤꯕ ꯈꯪꯕ ꯄꯩꯈꯥꯗ ꯃꯥꯔꯛ ꯐꯪꯒꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯗꯕꯒꯤꯅꯦꯕꯀꯣ ꯐꯪꯉꯣꯏꯗꯣꯏꯁꯦ ꯄꯩꯈꯥꯗ ꯅꯪꯅꯕ ꯏꯔꯕ ꯄꯣꯏꯟꯠꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯦ ꯐꯖꯅ ꯅꯥꯟꯅ ꯈꯪꯉꯒ ꯊꯝꯈ꯭ꯔꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯁꯦ ꯐꯖꯅ ꯑꯗꯨꯝ ꯃꯥꯔꯛ ꯐꯪꯕ ꯌꯥꯏꯑꯕꯀꯣ ꯁꯤ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯏꯔꯛꯑꯣ ꯄꯥꯔꯛꯑꯣ ꯏꯔꯛꯑꯣ ꯀꯣ ꯏꯕ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯁꯦ ꯀꯣ ꯁꯤꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯔꯒ ꯀꯣ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ